Chief Minister Taret Haptabagi Saunaraktanaba MLA Karada Department Singing Shinanaba Sinarabra Habaki Wahang Lagdi Hana headlines for Mama Technariosa. Masi Hojozik Lady Ba Lenga Asiki Cabinet Minister Taret Waliba Si Wigi mention Bagi Mahuta MLA Karada Department Singing in charge or Helabra Miyangi Wahangama Tatana Lagdi Masi Ozaka Gumba Masina Chumnabadi Logi Matung Inna Sigumba Si Yabra Habasu Miam Hangnadi Habatariza, Masi Paus Kamana in Beza. Masimamang so hierarchical la tasina government ama later di PR na PR yahaba magi article 56 kari ga tongan president dungi oiba magi masat ama leja greko aduka people si government ta hierarchical di ngasai gi 9 cheduni kari gi ngasai gi government minister taraga ni thoi legeda bako ko mayam singa do tasengna dum pira kanda laihan gada bani haibani aduna akoi da leriba kana si khoi gi constitution oibra oidabra haibani leriba present government of Manipur say aduna CM Hakre deputy CM ani Hakre and then some minister khara mari mangagi kano legre ko try to like the taret wat padu ngasai gi hap ko dawni matam sana hap ko dawni haibani da housing na ngasai gi sigi pressure mayam lai bichate ke surati election naksalakpa adagi amung miyang gi anti incumbency factor chauna lakpa and Manipur gi leiba kana violent situation ta duga magi peace laitriba ka mayam singa sigi responsibility se koi current government asina la kano lagum thokpagi lauribagi kano ma leiba si mayam singa sigi kano yengo matamda yam thuna ngasai gi leibak ama state ama ngakpagi tangai phajaba constitution piba posak ase mi mari mangana leiba ngakpagi soi oi habani na ai tumna ngakpa leiba ase pama faraka so ai ji pa sikim laudrega ju madu kano constitution yadi habani da adu tangai phajaba adudi kamiyam gi good governance na utki hara kadi yariba leiba government gi leibam thokpu di lehenga dongni habani da adu magi department kan me am khaidok pira kan madu gi line tu da kanoni laigedong ni haimda madu mi mari ma amani na laiba ngak ba som to bu so oi roi haibadagi ne ba ngasai trying thoi lei hai do kan practicable oi badagi kan constitution right ina piraga torga parliament gi kan yam ma leirabani haibani da adu tara ga di akoi kanoni afaba afaba government so oi ngamoi ba mi mari ma na ko ngamoi du oi ga di trying thoi shon ma ke dogi haibani adu ga amuk su kitang akoi gi kari haibata kana shoki miyam da ngasai laiba divisit trust divisit mayam singa se kitang mengkhana bagi matam du lawno bagi tanja du lawgoda bani habani dona hojisho ena abin tawni if the government in the real sense lininga lai kedo oiraga di yam thuna economy is expand to se se to honingi aduga lona thumna kana tawrakanda tawraga di maduna amu mayam du phangong du mayam di arona thup tawraga jingang ba ko pamogi marak ke sukra hongnari edana ko sima mayam se khene hena naksin lakani aduna hariba miyam si yenga kanda yam ka hen su miyam da politics miyam singa se yam update tawrabani aduga youth ki oiba tongan ba anoba ka miron gi wakhalun su lai bani marabuduna thaina gi oiba wakhalun miyam si apply tawrabani yamna kanoni sensitive oina yam kano yam serious khara oige dawni mandi professionalism ni si tawraga modi punsi dum loigrada bani ko ozana oza oiraga hingba admaina tongan yosu bani yosu hinga dana politics tawraga ma ko hingena khala bani na and politics is not to collect accumulation the wealth and to live as a capitalist kano man na legidong na ti paisa nga tan lai ni haiba wakhalong ado thado adong ni laiba kano myam sing sina madugi myam gi ba kano position long no sem sana basu lai bani haiba se trust deposit myam se trust building a process ama khakta yinga kanda ba gi ba sab saba state ama the government ama lai hai tali government gi leibun ko mayam to yam na practical no yam da phong no openly ado yam sincerely honestly madu kano laihan gada bani hai bani ko aduna kano hai mayam singa se tobdraga di masana miyang gi oiba kano to election naksalak pani na masi matam nang horoi hai bani da miyang gi thajaba pick up tobada aduna yaringi afaba miyang gi wakalon puro honamina si hai wakan thamgi hoi thagazerisa oza arobada loshila poda tentakna rakhi headlines ma ka pukacherake